Congress Party Pumloi Loire, Pumkai Kaire, Nongpoknganba. Congress Party asi hojik Pumloi Loire, Pumkai Kaire haina BJP gi spokesperson. Subam Nongpoknganba na phongdokre, BJP gi office ta pangthokpa paugi mifam amada Nongpoknganba na hai. Congress manungda manunggi oiba democracy gi wakhalon sende, imung amakaki party oibadagi mahaki party asi Pumkai Kaire. Hojik so Manipur da Congress na tauriba, phattaba mayam asi Miyamna urakpadagi mikhal asida Congress toratuna mangba tare haiduna phattaba kharadi atopa party da langsilaga BJP da aranba tahallaga makhoige mari manga kahounaba allegation tawrakpane mahakna hai aikhoina puwarigi hanggatna yenglubada democracy gi principle wakhalon khongaunaba wakhalon pumnama Congress na khongaunaba ngaktane party asi matam sangna hingba ngamlaroi haibase Jairam Ramesh na masamak na haikhrabane Ngasidi mahakna Manipur da laklaga Manipur da BJP na democracy khongaungna re mi kaya phaba punba na chingba thabak chathare haiba na chingba wafam kaya phongdokle adubu aikhoina tauribadi party asigi mayokta yamna thina ngangba kaya tawbadu ain gi mateng lawraga phana bhotnabane Congress ti pause thingjanba naha sing phaba punba kaya tawkhe makhoina tawkhiba kaya adu aikhoisu tawramgani haiduna haiba yarani haiduna panghai haibadi ikaiba phawi haikhe Congress na laingak semlaga ne Machang thokpa miyoi taruk yaure loken lakadoriba mikhal asida BJP na miyoi taraga humdoidagi hena kaba ngamlaroi maramaduna Congress laingak soidana laklagani haina MPCC gi president namairakpam loken na phongdokre kumbi asida INC gi candidate oriba Dr. Khangebam Romesh ke phiral singkhatpagi thoramda loken na makata na hai honglagliba rajniti gi kanglun asida BJP gi laingak amuk halaklaroi handaki election asida mai pakadaba singge manungda Congress tadi achangba miyoi kaya khud thekpada yaure Manipur gi oina nomination file tawrakpada candidate singi manungda khwaidagi matik chaba mahai masing ningthina haiba miyoi taruk yawi hainabada kumbi asigi candidate oiriba Dr. Khangembam Romesu amane mahakna mai paklabadi kumbi asida sothariba sing soidana sengbat khigani haiba khangbana Congress na mangonda ticket pibane aduna mahak pu miyamna mihut oina thagat pidau Dr. Romesh na phongdorokibada AC asida vote piba Yaba matik saba miyoi yaugdabana mahak candidate oina thorakpane karigumba mikhal asida mai paklabade kendra sigi lairaba miyamgi income hengganba miyamgi afaba thaknaba ising lahu singubagi ising marang kaina phanghanba lambi thong semnaba khanaba thorang kaya lakhutgani haikhe bot listing anirom henduna mai paklagani thajai birla lakadori bataragani thoisuba Manipur Legislative Assembly election da mahaki lambadagi bot listing anirom henduna soidana mai paklagani thajai haina Thanga Kendra gi Congress mire poiriba Birla Hobizamna Mahaki Thanga waida leiba yumda ngarang paumi singa unaba mata phongdokre mahakna makha takibada hokiba tha sigi taraga tarukta mahaki phiral singkhatpa numitta khanghaudana tillakhiba miyamna mahaki mai paklagani haibage inot ama pikhre Kendra sida hana tangkak ahumla kaduna mihut oikiba Tongbram Mangi Babuna mahaki damak sagot pirakpa asina mahaki mapangal khangin hengalakle Aduga ECI na piba reporter Manipur da khwaidagi sel sangba kendra tarukki manungda thanga kendra se challe haibasi miyamna wakhal tabiraga yariba makai candidate singda monetary pressure pidana mikhal asida sel sangdana ba nungsibiyo masina candidate na mikhal ga mai paklaba matungda miyamgi chawkhanaba thamoi sengna tawba ngamgani haikhe Khetrigau da BJP candidate gi vote listing taret henduna mai pakane Nurul Khetrigau Kendra da BJP ki candidate ka akanba lamba oibaga loinana BJP candidate gi vote listing taret lom henduna mai pakani haina Khetrigau Kendra da NPP gi mirep oiriba Nurul Hasan na phongdokre ngarang Khetrigau Kendra da NPP gi candidate oiriba Nurul Hasan gi phiral singkhatpagi thoram ama Khetrigau awang laikai da leiba mahaki yumda pangthokre thoram aduda Saik Nurul Hasan na hai handak pangthokodoriba mikhal asida Khetrigau Kendra da BJP gi candidate ka mahakna akanba lamba oigane BJP ki candidate asidagi mahakna voter lising taret lom henduna mai pakane masida kendra asigi miyamna sagot piyo mamangda kendra asida mihut kaya thokre adubu chakhat thaurangi thabak sing ningthina tawbiramdana sothaba kendra ma haibadu oiduna leire development ki wafam yaudaba kanglup phurup khaiba chakhat thaurangda sothana leiba kendra oiramba du handaki mikhal sidagi loikragane mahakna kendra sida vote development se kendra sida ahongba puraknaba wakhalonda miyamgi seba tawnaba thoklakpane mahakna mikhal asida mai pakpaga kendra sigi chawkhatnaba thabak thoram kaya pangthokani haikhe thoramdu da saruk yakhiba Meghalaya gi chief minister Conrad Sangman hai NPP na India gi democracy da chen athajab thami amade handaki mikhal ase free and fair ohenanaba party asina su thodang lowre masida kanagumba candidate amade political party kharana nampu hapugi thawong sing satharakpa ase laibak thivane
masina mikhal asi free and fair ohenbada akai bapigani masigumba si tawdaba chummi haikhe tha asigi taraga nipanda androda thokiba thokdok adu laibak thiba thoganingdaba thokdok amane masigi matangda sip election commission of india dasu khangan khrei mikhal ga mari lainana hingsa gi thokdok sing thoklakpa asina india gi democracy da masak thiananaba machak ama oi thokiba thokdok asigi matangda maral sizinabana achumbo oiba yaroi ningthina mari lainaba singna investigation tawraba matung achum maran adu khangba ngamgadabane thokdok sigi matangda ningthina investigation tawduna achumba khangba ngamgani haina thajai haike nupa macha ani na isingda tasin khiba angang ama kanba ngamkhrei saikhom bijen amadi saikhom ongbe bembem gi chahi mapan dangai riba macha nupa saikhom tomthin mamanaba singa sanabada soibadagi imphal west gi uripok ahan them laikai da leiba laikai gi apikpa pukhri amada tasinduna irak nabadagi masagi chahi nipan mukta ngai riba mahaki manau nupa saikhom ras amadi masagi chahi nipan mukta ngai riba mamanaba khoirom gautamna akiba mata yaudana pukhri aduda chongthaduna irak naduna leiriba tomthinbu kanba ngamkhre haina uripok hantem laikai development organization ge general secretary anobam arun kumar na thadorok pachero lamana haire cherol aduna hai saikhom tomthin manau nupa ras amadi mamanaba ke gautam galoina sanaduna leiringaida fit ahum ga nc ahum khak wangba hydrocephalus oiba tomthin kauba nupa macha adu ikhang khangawduna isingda tasinduna irak nakhibani haire khudata ras amadi gautamna akiba mata yauduna isingda chongthaduna nupa macha adubu kanba ngamkhibani adubu isingda leiriba gautambu pukhridagi pukhalakpadi ngamkhidei tungda tin s ki oiba angang kharana khanglakpadagi gautambu pukhridagi lakhatkhibani haide cheroladuna makha taraduna akiba mata yauduna gautambu isingda tasinkhibadagi kanba ngamkhiba mathongna leiraba nupa macha ani asibu club ki member singna tawbimal khangba utpaga loinena thagatpa phongdokhe maitei ani hatkibagi case mizoram government na cbi na sinaba yakhre haukiba January 18 amasung February 9 da Assam gi Kasar district tagi Kaisam Pravin amasung Namram Nipren Mizoram da hatkiba thogdok mari lainana haukiba tang taraga manga da New Delhi gi Mizoram House da Mizoram government amasung World Mitai Council gi mihut singa wari sanakre nakalani na wari sanakiba du da mihat asigi case asi thigana ba Mizoram government na CBI da sinaba thogdok asigi ani suba victim asigi aroiba mathau mangam pangthokpa numit February 18 da Silsar Aizol National Highway da chathariba blockade handokpa thogdok asigi justice athubada phanghananaba World Mitai Council gi maikidagi makha tana hotnaba party ani maki maikidagi reason asida leiriba tongan ba community ani gi marakta community relation asi phagatnabagi thabak tawba hainasu yanakhe nongmata pi tadaba yaukide chief minister BJP na lusingba government asi coalition oikibana nungai taba kaya thengnakhe nongmata pi tadaba yaukide haina chief minister N Biren na phongdokre ngahan BJP thangmaiban mandal na sinduna pangthokpa political conference ta saruk yakiba chief minister N Biren Singha na haikhe sahi manga asida political gi oiba marat chepa government oikide nongmata pi tadaba yaukide coalition government oibagi nungai taba kaya laikhe corruption tawre khanglaba minister phawba lokthokpa ngamkhide government kaigani haiduna kha krak siklaga khangkhiba mayam laikhe maram asina BJP khaktagi oiba government ama mathau tai masigidamag BJP gi mirep nifu kahanbada thangmaiban gisu yahon biraku prime minister tha asigi kungani thoida manipur da lakane PM gi manipur gi khongchat ki thauram dasu miyam su saruk yabiyo chawkhraba singdana AC kun khaktamak thamlaga pikhraba tampaktana nifu thamba se achumbo oide naifiuriyo manipur gi chawkhraba singi maphamdana assembly constituency kun khaktamak ohellaga pikhraba tampaki maphamdana assembly constituency nifu oheliba se achumbo oide haina Nagaland gi chief minister naifiuriyo na phongdokre wafam ase Naga People's Front Manipur State Unit na Sinduna Senapati Public Ground da pangthokiba party asigi election campaign hogdokpagi thoram da mahak na phongdokhibane PM khongchak ka mari lainana total shutdown laukthoklei korkom February 19 da Prime Minister Narendra Modi Manipur da lakani hairiba mahaki khongchat ase February amasung March ta tangkak ani thokna pangthokadoriba assembly mikhal gi board khomba lakpane India gi laingak makha chathanaba masung loilam lingna bahana gi thoksil adumakne maramaduna Prime Minister na lakadaba numit asigi ayukpung amadagi mahakna iramdam asida leiriba matam phawba korkom na boycott tawbaga loidana Manipur pumba total shutdown laukthoklei athingba asina ana ayek maheu langpok ising amasung asiana gi thabak thoram singdi konsiloi haina publicity committee korkom na thadorok pachero lamana haide aroibada tabiriba pumnamakpu thagatsari